Imphal West ki tongan mafam singda makha na eviction taunanaba survey sathaba hokre. Amasung NSCN-IM ki lusingba TS muiba masang amlaktabadagi hospital da pukhatuna laikat nakre. Kurumzari ISTV News taram nuksari pausandung pizari Imphal West District ki manung channa aina yadaba mongda lam khopsilaga yum dukan hotel na sing basing amasung tongan ba structure sing yauna sajalam basing ngasi ayuktagi District Administration Imphal West ki team na tongan ba mafam sing da eviction tawna bagadamagta survey sathaba hokre. Imphal West ki tongan ba mafam sing da sathakiba survey sing da Kasampa Junction dagi Ningthemsa Karong dagi mayang Imphal Bengun Naurem thung dagi Tera Kaitel Sipet Fauba Sana Kaitel Officer Club ki akoi badagi Sinam Laikai amadi Rims Road Rims Canteen Faubagi akoi badalaiba mafam singda survey sathaki. NSCN-IM gi lusingba TS muiba masang amlaktabadagi hospital da pukhaduna laikat nakre hari. Masagi chahi marfudramathoi suraba lalhaulupasigi auto ki launcher wadiba muiba sorhonba nungairaktabadagi referral hospital Dimapur da pukhatuna laikat nakibani. Sahi yamsilakpagi masa sonjilakpana sor honba waba yauna atai masa nungaitabasing oirakpani hari. Prime Minister Kisan Vikas commemorating 20 installment of PM Kishan Saman Nidhi Yojana gi thoram ngasi lampel patlaiba ICAR Research Complex pangthokre. Thoramadu Agriculture Principal Secretary Arun Kumar Sinha, Agriculture Director Peter Salam Amadi, HORC ICAR NAHR Manipur Center Dr. C.S. Basudana atoiba mitung singoiki. Thoramaduga mari lainana tongan ba lomi singda mathau taba marumarang spray pump na sing yentoki. Agriculture Principal Secretary Arun Kumar Sinha na PM Kisan Diwas ki makhada Manipur gi lomi singda lupa crore samapan marfutaret piduna kanaba phangan kre haiki. Ngasigi kunlak suba PM Kisan Diwas scheme gi makhada lomi lesing hombatra mangada Lupa crore taranipan rom piragani lenga ki makhada pitharakli tongan scheme sing amadi polam singyan thopana lomi singda mapung phaba ngamdana leiriba sida kharadu warabasu kokhanabagi pandamda PM Kisan Diwas thoramsi kunlak subu oina pangthokpani haiki. Lomi singdamakta yaifana ba Prime Minister na tongan scheme sing hodoktuna agriculture gi lamda komang chawshin honari masida lomi singdamakta khanduna nomagi mathau tabasing seasonana bagidamakta India government na lupa Lising ani chahi amada ahum lakthokna masa gi bank account sing da haptuna kanabasing phanghali haina makhata ki. This is not just a financial assistance, it is a recognition of the tireless effort, resilient and the indispensable contribution of our farming community. We are proud a witness of transparency, efficiency and scale of this program is exemplify the minimum government, maximum governance, ensuring that no deserving farmer is left behind. The PM Kisan scheme is a lifeline to small and marginal farmers, enabling them to invest in better input, adopt improve practices and meet the critical needs. It represents a paradigm shift towards the farmer-centric development and dignity of the farming community. Punjab ki Amritsar July ki tang 22 dagi pangthokhiba Junior Boys NFC 4D Dr. BC Roy Trophy da Manipur ki Junior Boys ke football team na championship loropada saruk yaruba Sungjamai Chingamakha High School da class 10 tamliba Mahiroi Khomdram Dennis School sigi head mistress Thoksom Renu na lusingduna oza singna harau taram na okre. Thoramaduda school sigi head mistress Thoksom Renu Dennis ki apokpa Khomdram Sundar apokpi RK Dhaneshwari Devi amadi school sigi oza amasung Mahiroi Singh saruk yaki. Championship Laurak Laba Sanaroi Dennis ta school sigi head mistress oza singh amasung atai lanai miyoi kayadagi sel gi manapiduna pungning suthagot ki. Thoramaduga mari lainana Sungjamai Chingamakha High School gi head mistress Thoksom Renu na hauzuki matamda lairik khaktang hairaga athoiba mi ama oigani haiba wakhalon adu thadokadabani lairik laishuda thawai yawba khaktanatana sana konabagi lamdasu hena pukning changba mathau tai haiki
ngasi Dennisna Manipur gi danatna school asigi mingchat purakliba sigumna makha taba school sigi mahiroi singnasu hirama mahekta da mingchat purakna naba panagadabani haina pautak piki Lairik tang tamaga yade hojiki matam sidi all round loina khangba mathau amatai aduna satra sing na khoina yamna maru oirise lairik haibaga loina na sanabada su noigi co curricular program mayam si yauraga mithoi mihenba ama oinana ba honaga dabani ngasi Dennis na phangiba mingchat ase singjamai chinga makha high school gi ozama yamna hona bibaga loina na yamna nungaiba punsi khongchal amada ma se chakhinaba aikhoina mangonda wish ama pi bagi thauramni Championship Loroklaba Manipur gi team da saruk yarobe school sigi mahiroi khomdram Denesna mahag Nisu Football Academy da sanarakpani Nisu Football Academy dagi sanaroi manga khangatuna All Manipur Football Association gi makhada thama chupna training chatharakpani masida apunma sanaroi chani muki manungda sanaroi kun khangatpada mahak su select toroktuna DC Dr. BC Roy Trophy da saruk yaba phangbani haiki Final numita West Bengal ga sanabada Manipurna West Bengal bu ahum sino da maithiba piduna championship asi lorapangam khibani asugumba sana konabagi lam masida saruk gyana na bahonabada school gi oja singna pungning thogat pibaga loinana mateng kaya su pangbibaga damakta thagat pa phongdokhi aina jek sanajai club na Nisu Football Academy aina sanajai Manipur gi thokpaje khoi Nisu Academy dagi tharakpane ba khoi mi manga adu sida selection tawga amphada yawneba aduga school da lay oja sing aibu yam mateng pangbiraki pung thawat piraki khoi mi chaning lakpa khoi numit thama ma selection taweba khoi kun khatang khale aduga khoi official mari mi yawga final West Bengal ga tawda khoi 3-0 da ka World Environment Day lisingani kun manga mari lainana takial kolom laikai laiba kindergarten Montessori School gi eco club na sinduna school sigi mahiroi ma de oja sing saruk yaduna free plastic campaign ma pangthokre and plastic pollution haiba thim da pangthokpa campaign aduga mari lainana school sigi mahiroi oja ma de staff sing saruk yaduna free plastic campaign rally ma su school dagi sagolban khamnam direct forward satki kindergarten Montessori School gi principal Dr. Longjam Dhaneshwarna Miyoi baga plastic atana thanaba yadraba mari ama leirakli Miyoi amana tumba hek hogatpadagi hauraga numidang tumlamdai fawbada plastic ki polam sing tangai fadana sizinari Miyoi bada yamna maruoiba polam ama oirabasu plastic ki polam sing asi aikoina khangdabadagi natragana thoksadabadagi mafam chana hundoktaba madi ningthina recycle tawdabana maram oraga Miyoiba sa san sing amasung akoibagi phibamda chawna singnaba ma piba horakli haiki Ningthina khomjin bangam hodaba plastic sing asi lambi sorokta yamna hena paishinduna environmental pollution thokan baga loinana plastic ke polam sing sanga na sabadagi sibagi thokdok phawa thokali aikoina section hodabadagi plastic ke polam sing asi pukri turel amadi pat sing da tasinduna ising mosalhan bamadi isingi ecology da chawna hongba lakhanduna ising da leiriba nga yawna jiba sing chasinba hariba nga yawna ising da leiriba jiba sing adu amuk miyoi bana sabada nga amadi ising gi jiba sing da yawriba min uba ngamdaba plastic ki masang sing asina aikoi miyoi bada leina tina kaya thokan hanabagi machaga moirakli phiba masada kindergarten Montessori School gi eco club na sinduna grassroots level dagi horaga school sigi mahiroi loinana school sigi akoibada leiriba miyamda plastic niyom chumna sizinaba masung plastic pollution thokhandana ba aikoi kari thodang loba yai heba paujal piba campaign asi chatpani rally sida saruk yariba mahiroi singna lambi sorokta tariba pollution thokhanba yaba plastic sing khomjil handuna school sigi akoibada plastic pollution thokhandana ba mafam chana paisinduna recycle tawna ba thorangsu paikhat kani haiki School asli tamliba mahiroi sing amadi akoigi school asigi akoigi kindergarten Montessori School gi akoigi eco club ki members singa loinana school gi akoi basida ngasi asigumlaba akoigi free plastic campaign haibadi akoigi end plastic pollution ase akoi wasinabagi pandamda akoina pangtokchabani Hokiba sahigi November 13 da juri gi zakurador borbekra Jagadagi pikliba ngang ahum yauna nupi ahum kuki militant singna
फाख्रब मतुंगदा तमथीना हाटपद चेनबा मेन कल्प्रिट अमा NIA na phababu apenba phongdoktuna laikhidraba thawai tarukna lairamlenda ingna chingna leinabagi damakda uripok apunba lup amadi uripok nupi apunba lup na sinduna maira katpagi thoram ama uripok canteen leirak masinda pangthokre maira katpagi thoram aduda saruk yakhiba uripok apunba lup ki vice president khwairakpam tarun kumar na india gi judiciary system da thajaba thamduna jiribam thogdok ki matang da yamna democratic oiba mawongda numit 83 relay hunger strike chathaduna lakhibani loinana manipur high court da PIL ma thaduna ngase fawda pigliba angang ahum yauna mioi taruk adubu asumba wail phangana na bhona duna lakpani haiki NIA na mihat aduda maruoina senaba mioi amabu phagat kiba se yamna thaganingai oi amadi athubuda asumba wail phanghalagani haibagi thajabasu lai haiki Marks the break amatang lominase Matamgi nungsit nungsa amadi aying asana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbiu crown maker real Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tungda makha tarakpa pau pizari kumbi asigi MLA S Prem Chandra gi meeting makhada kumbi asida nong yuba yum amata laihandaba campaign gi makhada kumbi asigi manungda leiba khara hena khudongchadaba imung singda leptana yum kupnaba jinga pirakpagi makha satharakpu oina ngasisu wangu tera kongram panchayat ki manung chanba wangu nauda khong chingya laikai dagi fairembam ombi indubala amadi wangu tera khong dagi sairem vikas ki imungda MLA yauna jinga khusinabaga lonana makata na ACC gi awana singda leptana mating pikigani haidi ACC gi yum kupnanaba yum kupa ngamjadaba beneficiary samanga henbada MLA na jinga piduna yum kuphanba amadi yum saba ngamdaba imung singda yum sabi khre haidi jinga khusinaba duda BJP kumbi mandal gi president Seram Angokshana wangu tera kongram panchayat ki administrative committee gi chairman su oriba Pochangbam Baleshwar ward member su sarugyaki MLA na thokaningdaba irang sinang asiji chingkhong singya da leiriba miyoi sing awaba piri maramaduna makhoibu yaifananaba nendaba punsi amada hinghanba haibasi mahaki pandamni waringai matamsida mateng pangbagi mahuta social media da lana uhanaba honaba sei tawbiganu haiki social media da lauriba sing adu social media na hojik thengnariba awaba sing ase kokhanba ngamloi maramaduna aikhoina wakhal taminaba ma changi Chara henduna leiriba singna ngasigi hunariba launariba mayam asi taningloi wariba hingnanabagi lanthingnariba kaya asi hana kanba ma changi haiki aina tawriba thabak sing asida pendaba leire social media da karida koi hainaraga launaraga social media na thabak kesu tawra oi tawgadabu thabak to koi sanani aduna koi gyan taminaraga thabak tawmina si habsima aida Jinga pirakpada beneficiary singi maikai dagi MLA bu thagat pa phongdoki MLA sigi lakada bakudingma afafata kudingma khoi punamakna thawai hakchang yauna punamak mateng pangba ngamnaba isa yauna hona jagani aigi yum kuina saga kuppa ngamdaba yumje ka penjana nasi din pangbire mateng sigidamta kabu yamna thagasari Mau Football League lisingani kunmanga kuntaruk nauna saba Asupi Football Academy AFA Artificial Turf Ground punana mai mauda ngarang hogdokre hogdopagi thoramda Mau Council gi President A Athiko Joseph SDO AM gi President Kovio Joram amasung Mau AC gi MLA Losidi ko sarugyaki Mau gi tongan ba khulsingdagi team tararomna tournament asida sarugyari
Hauzik loisilakpada maruoiba paw amuka hana pizari. Imphal West ki tongan ba mafam singda makha tana eviction tawna ba survey sathaba hokre. Amasung NSC and IM gi lusingba TS muibha masa ngamlaktabadagi hospital da pukhatuna laikat nakre. Masigaluna na hauzik fawbagi oinadi ISTV news matang sida tension jari mireng tabiri ba punamakpu amuka hana kurum jari.